Ngasi mari bupauda, pambain lu sing UNLF ki camp tegi masing yang baba kusipulai agat kre kadar mari amusu fare sahi ahum hen satarak liba terrorism ki thawang di BJP lengak na kumai yeng da lehi o iwobi. Modi na Italy ki Prime Minister da sirwai luli loan ba fi kudo tam kre mari rak subo ina kimji kung nipun ki sadang amuk kasu sangdo kre. Saparmeinada Kuki nipi sing na CRPF ka sound muknakhre. Manipur Rajya Sabha ki MP matam Jun kunmathoi da loire sana jaw bale shemba amuk kahana mirep oigadra haibasi asobo wang oiri isagi yumpham da hanjilaga sijege relief camp di sheningde kaina leima. Manipur Police Assam Rifles namasung CRPF bapunba combined team amana ngarang lamdeng da leiba pambaina lusing UNLF ki unauthorized river camp tagi masing yamna kusuk lai kya phagat khibga loinana loop asigi kador marisu phagat pa ngamle hai. Iram si matang nga siwa upurada leiba Imphal West District Police ki SP Officer Pangmission unabada SP Ketrimium Siba Kantan Hai Thasi Kunda State Force tagi lakiba kusuk lai kya yanthok kensin togani haibagi akaknaba paw ama phangbadagi Lamsang Police Station da konba Lamsang gi area dangrang Manipur Police kangbu amana special operation amada amasathaki Manipur ki sahi hanjilaklaba terrorism thonga si BJP legang hujik su kumai yemna leini haina Manipur Pradesh Committee ki President Okrami Bowi singna phongdokre MPCC Manipur Pradesh Congress Committee Imphal Congress babanda pangthokiba leibak asigi hanigi Prime Minister Rajiv Gandhi kuntra manga suba leikidabigi kumon numit anti terrorism degi thorumda hanigi Chief Minister obubegi wafam asi phongdokki National Highway Number 2 Imphal Dimarpur lambi ki Kangpokpi district ki Saparmeina mapada lambi thimgi khongjang sangsil liba kukizo nupisingga CRPF ka personal ka sound muknakhre hairi khongjang sangsil liba kukizo nupisingna lusingba amana hai Sanapli district kukizo khunja singda phajinuna thamliba du thadoklaba demand da National Highway si nupisingna lambi thimgi khongjang sangsil dani khongjang sangsil li matam lakiba CRPF ki kanboi ama tingnaba honnabada nakal ani ki marakta sound muknaba thokibani Myanmar mas India lona balibak town ama masung amani Thailand da lona badalaiba ma Myanmar military rebel force ki munba ngamri hairi state media ki report matungina India ga lona balaiba tongan tonjang town da nimitarani subna operation sathaba matungda ngarang kudum chansinba ngamri hairi Myanmar alin ki report amada lanmi singna administrative office kudum chanbagi photo sing phongki operation duda asiana thokpagi matangdadi thoidokpa akupa marol phangdokhide Ukraine bu European Union EU na association membership pineba amasung Russia Ukraine gi sahi mari helaba lan asi loisingmidamak wari sanabagi thabakta nahongnana inot hapiu haina Germany Chancellor Friedrich Merz na EU da appeal tawkre United States ki santainabgi thabak satharamba du da hojikti Iran thokdiba lan maramoiduna US ki pungning sakthokkiba maramna EU gi masagi oiba maongda Russian President Vladimir Putin na wari sanaba hognaba phagadra haibagi wakal tawrakli masigi bibamsi lakningaidagi Chancellor Merz na member leibak kuntere ki block asigi top leaders sing chithi duna appeal adu tawkhibani Merger hogdokliba wafam asi EU gi yabiduna Ukraine besu associate member ohelabadi EU gi mifamsiga Ukraine saruk yawa ngamgani adu associate member sing both thadanabagi hakti leitri both thadanabagi hak phangnaba EU sakti leraba executive branch European Commission amasung European Parliament associate member oina yagani hairi Ukrainian force na long range drone attack tawduna Russia gi yamna manung sanjinna mafamda leiba thawgi refinery amasung mang tahan khre haina ngasi Ukraine gi president Volodymyr Zelensky na claim tawrakre Ukraine ngamkhaidagi kilometer 9 thapna mafam leiba Syrian oil refinery adu target tawduna Ukrainian force na long range drone attack tawkibani attack aduda refinery adu maina saktuna yamna sound amamba maikhu kankalakki hairi President Zelensky na social media da drone attack aduda mari leinana video ama thagalaki Russia gi Samaralamdami governor vice chancellor Fedorich Shevki Srizin lamdam Ukraine gi drone attack ta mi ani sikre haina phangdokki adubu mahaki refinery mai sakri matangdadi haikide Russia gi Astra News
outlet ki report amadadi Russia ki oil amasung gas giant ballast operation tawba stringent refinery Ukraine drone attack tawkhre India lengak sangat pasu amadi nansu kuki singliten sing misam yamna adhan bamadi yum kai kaya mai thab kudak telepodabani haina demand to gunangasi Bisnupur district manung sana leiba Kaithel Bethel English School nambol gi mahiroi sinangasi sitting protest athakre Hoki by April kunda Thobal di police station mayukta NS Samga Nida ngana leiba Vishal Mega Mark hangdukliba si Thobal Kaithel khara lapthokpa mafam da hangdukadabani haiba Thobal Kaithel phambi mathak makha amadi laloluk amana pressure toru ibasi tawbiganu mega market asi thabak toruba tawriba naha oiriba employee kaya sigi amadi customer kaya gi khanbiraga mega market employee sing amadi customer sing Vishal mamangda sit in protest sathakre Hauzik lamdam asigi thongdi birang asina maram oiraga national highway sina thingba leibadagi pochai purakpa gari sing satpa yadabadagi hana rims hospital laying liba anaba singda piramba sana thangnaba polam singi manung dagi lafoi masu yerum phangdanaba piba ngamdre haina hospital asigi media cell serolabana hairi lafoi masu yerum masi hauzik local Kaithel gi marang kaina phangdabana maram oiraga matam khargi waina hospital asida laying liba anaba singda piba ngamdre State leiba parim BJP Manipur Pradesh ngasi nimidang thambal sanglen party asigi core committee gi mifam pangthokre hairi Leibak sigi khwaidagi wangba civilian award Bharat Ratna piduna ikai khumnakraba khwaidagi naha oiba Prime Minister Rajiv Gandhi laikhidabgi palan thoramasi National Capital yauna atei mafam kya da pangthokre Kaksing District oinasu Yanglam Block Congress Committee Congress Bhavan Langmeidon siduna Langmeidong leiba Block Congress ki office ta ngasi Rajiv Gandhi laikhidabagi kunthra mapan suba thorum pangthokre ngasi gi thorum aduda Yanglam Block Congress Committee ki President Elangbom Inok Tonbi Singh amadu election campaign committee ki President Elangbom Ibosa Singh yauna kunthra nipan Yanglam ASG ki manungda leiba Congress ki thongmi amasung worker kaya na saruk yakhi Manipur ki Rajya Sabha ki MP Maharashna Chawlection bagi matam mathang tha June 12 sahidik tar mapung phab galoinana ino Nauba Mikhal Pangthong na sem saba hokre masigidamak June 12 yogodaba chayol ama walingaidagi Mikhal gi notification thoglaba yai haina palli laraksida hojing Manipur ge mat ngaireba Rajya Sabha MP oriba asembabu amukhana mirep oigadra haibasi party manungda asogo wahang oirekli sanamgi pauda Manipur Upliftment Center and National Youth Cooperation Society na sinduna Imphal gi mapal kangjibunda ring 2016 Revival of India Edition Games hokre mid mangani sunu pangthokotaba games asida state asigi singi district Kamjong yauna Valley gi district lakpa nupa nupi apunba sanroi chanipan yangkhai na hena sarukyari games asida thangta bugnama sum kang hariba yellow machana sing asida athoiba ahen matanangani ngasi hokdokpagi thoram youth affairs and sports ki commissioner Naurem Praveen IAS Manipur ki tourism ki director Warem Bombikram IAS senior journalist and editor Imphal Review of Artists and Politics Arjun Award and Forum World Champion El Sarita Arjun Award W Sandhyarani Bam Bam Oinam Commonwealth Games medalist gold medalist NG Sonia Sanu amasung Olympian Susila Sanu mathang sina chief guest president guest of honors amasung Special guest with Saruk Yaki. Mangasuba MNCA Women's Senior One Day Trophy Sin Kumang Kuntrungasi Sanakiba Messing the PTRC Pasoi Part 4 Amasung PCC Mayai Koibi Mai Pakre. Matang sa mga phone ba tawangan ba pau section mo pau pau tum tum sensenjeri me among kana kurum sari.